Amazon India, Flipkart amadi Ubai India Yaona India ke maming leraba e-commerce platform Singda Pakistan ke national flag Yaona mari Leinaba merchandise sing Yondanaba Central Consumer Protection Authority CCPA na Thingkhre hiramasiga mari Leinana Consumer Affairs ke Union Minister Ralhaj Josina extra thagalapa post amna hai asigumba insensitive oiba thong asi makhatana chatharuidabani e-commerce platform singna khudakta asigumba content sing asi lokthokpaga loinana libak asigi longa na chatkadabani haidi panba yabade Confederation of All India Trade CAIT na tha asigi tarahumdoida Union Commerce Minister Piyush Goyal da hiram asigi matangda cherol ama thaduna wakat kibalai krabani cherol adda Pakistan ge national flag logo yauba mug amadi t-shirt na chingba potlam kaya online gi khudangda yoliba asiga mari leinana wakat kibani Operation Sindur chatharingai manungda potlam sing ase Yonba Thingna basu cherol aduna lengakda takshin kibani